Indian National Congress ki General Secretary Bhakta Charan Das na hauzik Manipur thokliba irang ase mitai na kuki singi mathakta hana lan horubadagi ni haina phongdokpa video clip ama social media da Shandorakliba si Aranba Shemdok Shadoklaba video ni haina Pradesh Congress Committee PCC ki spokesperson Hanage Minister Dr. K.H. Ratan Kumar na Shandorakli iramasigi matang da Sagolban FC ki MLA RK Imona Facebook da share tawrakiba video amasung Peace and Development Coordinating Committee PDCC Kundrakpam AC and Neighboring Village Kauba Committee amana athubada Congress Party na sengdokadabani haina phongdokhiba aduda yumpham oiraga ngasi Imphal gi BT Road ta leiba Congress baban da pangthokpa pawgi mifam amada wafam ase phongdokladuna mahakta hai Irang asigi ngalingai matamda AICC office ta pangthokpa press conference amada Bhakta Charan Das na ngangkhiba wafam ne adubu madu PCC gi leader singna hek khanglakpaga minute kungi manungda Congress ke archives tagi lauthokiduna leitraba video amane miyamna INC gi YouTube account Facebook page Twitter amadi Instagram da yengbada video asi yauroi hairiba statement asi individual oiba amadi AICC INC amadi Congress ki official oiba statement natte video asi kanagumbana daving tawshinduna nauna Shemdok sadokpa video amane matamaduda Pradesh Congress Committee PCC gi site gi AICC da pukhatuna khudakta AICC gi President na react tawkhibane madugi matung ikui kuidana Bhakta Charan Dasu substitute tawkhrabane kanagumana video sin nauna Shemdoklaga election mayagi propaganda oina sizinnarakpa manbagi thawong asidi yamna laibak thibane amaromda irang asi thokpa ngalingai matamda BJP na luchingba lebak asige Union Home Minister Amit Shah na so hauzik Manipur thokliba irang ase Maitai Mitaina ST list chanbagi matangda High Court na pikiba judgment amana maram oiraga thokkibani haina phongdokhiba leikrabani masigi matung khara leiraga Union Minister Kiran Rijiju na su irang ase Maitai singna scheduled tribe status demand tawbadagi thokpani haina phongdokhibani BJP gi leaders singna thokliba irang ase ground reality ningthina khangdana kanagumba element amana lana lamjinglaga Maitai singbu maral siba manba wafam kaya phongdokhibasu leikrabani haina makhata ki High river statement as AICC ki INC ki Congress ki official oiba statement natte magi individual oiba port ni adu high river kelo chu exist tawdaba port amane anu kana gumbana masigi port se akoi gi reconstruct tawraga madugi port se akoi gi khudong chaba lawraga haiba tare hojiki akoi election mayagi akoi gi propaganda ona seasoner pa yam anba madugi yamna unfortunate oiba amani haidana akoi Thamjaningi, for example, Honorable Home Minister Amit Shah Magna, koi yam nangalingi da Hogalako Matanda, koi Manipura, Hamba Lakwi visitor lighting da, Akwigi scheduled tribe ki matanga, Akwigi High Court na, Tarakpa adjustment ama Dugi Matunga, Taurakpa Madugi Kenonani Haidana, Akwigi hesitation Taukiba Kotkiba Atunani, High Sudum. Then Karalaga, Honorable Union Minister. Akoi Kiran Rijiju na su madumba statement thoki balai maitai rom da oina charge tawgi port se masigi si akoi gi so called akoi gi central leaders haidra ko moina ground reality si aware with the bani khangde natraga kanagumba elements kana moibu mislead tawni khangde amani khangde madumadu tawa Paugi mifamaduda sarukyakiba Manipur Pradesh Congress Committee MPCC ge advocate Ravi Khan hai lamdamasigi mipung khudingmakna election ga mari leinana campaign tawba chaksa haijana duna sel yamna changhan biganu haina media da lauri election gi model code of conduct chatna khraba matung asida haukiba march ki tangkun ga mathoi dagi kunthra ga mathoi fawbagi marak asida high security zone oiriba Manipur gi siam banglo mamang da election gi model code of conduct thugaiba manbagi mamitari basikarino Masida ECI na model code of conduct thugairabra haina yengsinnaba amadi karigumba thugairam labadi logi oiba action lokhatpiyo haina MPCC na video footage amaga loinana ngarang lamphel part ki chief electoral officer aiba pisan kre loinana ECI New Delhi da su thakre haina mahakna phongdokhi Haujik tangai fadana praja section kaya da so ikoina appeal tawjaling base aikoi jati sigi aikoi tungi jumbiran oigadaba isa inauk singda Apaba Paratambishi, Aigi party na, Aigi dolna, Aigi section duna vote card of ya the Haina unfair means to Batargade. I quay to the Hawka of Isai Nauxina, I quay Mirona Sibu Yamna, Teen and Anglikigani, Alna, Dol Dollar Ligi Kenaba Tadu Minare Harga, I quay Maset, Manipur Dane, a Chumba candidate, Madam Saba Neum Chumba candidate.
practice sama election ki free and fair election ama pangthum ngai hona bada paliba ruling government oiriba maruina BJP amadi BJP ga satminariba political parties in asu sajo PBU haibu afam si thamjari